Iran amasung Israel yu iba landfam loishin kre Russia amasung Ukraine yu iba landfam loishin na bagi yodamak to honaringai asida lan si loiba yade Southeast Asia romda amuk laklaga Thailand amasung Cambodia lan haukre hauzik. Thailand amasung Cambodia aduki matik yamlaba misasin kapa hauba ure nakalama romda F-16 fleet kaya ama paiduna airstrike chathabaki mami su tamna uratli. Kudimapu anoba video amada amuk kana toramna ukchuri hauzi ma asi globally. Malemgi mafam kaya amada loiba naidaba conflict kaya ama thotli madusing adugi manungda anauba oina achauba lanjau amada olakliba asi handakti Southeast Asia gi region da leiriba Thailand amasung Cambodia hairiba mafam asidani matam kuinadagi ngamkhagi oiba cheyennaba leiduna kayarak hanjin ngangkhatnakraba Cambodia amasung Thailand hairiba country enisagi nauna lakliba conflict asida nakal animaki maikeirigi amana haubani haiduna yamna kanna magi oiba ngamzabi thaduna makugi oiba propaganda sing chalaineri matang asida Thailand gi oina leiriba government official gi maikeirigi makogi oiba military gi oiba official social media handle da thokliba conflict asida Thailand gi fighter jet sing na Cambodia gi oiba military base kaya amada target tawduna hit tawkre hairiba fighter jet sing adu tekta kaidana Thailand da save oina landing tawkre haibagi oiba report ama thagat pasu thengnarakre Housing nauna lakliba conflict asi mayek sengna khangnabagidamagta country anisi gi oiriba fibam makogi oiba samlapa history sing yengbinasi ihan anbada ngasi mak Southeast Asia gi country sing oiriba Thailand amasung Cambodia hairiba yumthangnariba leba ani asina lan tawribagi maru oiba maram asi makogi oina ngamkhagi oina leiriba territorial gi oiba cheyenaba asini aduga masi haurakpagi oiba maram asina Malembi mafam khudingmakta leiriba hauzi Thokliba conflict asiga manana matam amada European powers sing asigi maikeirigi makoina colony sandoklamba aduga makoina yeklamba territory gi oiba map sing asida leikhai tadabasi asina oiri country kaya amagi maikeirigi hanjin attack tawdura territory kaya ama hanjin laushin kharba Cambodia hairiba country asigi yumthangnariba Thailand hairiba country anisigi oina hauzik leiriba ngamkhaigi oiba chenaba asigi khwaidigi yamna chawba maram asi matam amada France hairiba country asina Cambodia rule tawduna leiringi matam aduda Makoina rule tawduna thamlamba makoina yektuna thamlamba boundary asi makoigi boundary ni haiduna ngasi maksu Cambodia gi oina leiriba miyam amasung makoigi lengaki maikeidigi adumak chanaduna laklibani adubu hairiba wafam asi Thailand gi maikeidigi matam aduda French sing na lakpa matamda Thailand ki occupy tawduna Laushin kiba matam adugi French Empire na rule tawrama mafam sing adusu makoina chatkraba matungda Cambodia da yausinduna lehaure Cambodia na laushin kre makoida handok piramde hairiba lamsing asi Thailand gini haibagi oibi yaningdaba asini Cambodia gi maikeidi gi hairiba territory sing asi makoi gini Thailand gi maikeidi gina France na laushin lambani makoi gi oiba territory ne makoida handok fam thokpani haibagi oiba cheyenaba asini Chayena basina maram oiduna country ani si matam gi oina ngahak leitana ngkhatnaba conflict macha kaya ama thoktuna lakre Handaki oina nauna lakliba ngasi ubu fangliba landfam asigi maruiba sparking point haiba taragidi 2025 hairiba handaki chahi asigi me thada Chayena duna leiriba Thailand amasung Cambodia gi oiba territory asida nakalani maki oiba military landmission khuthoknabagi oiba yamna chawba thongdo ama thoki hairiba thongdo aduda Cambodian landmi amagi thawai mangkhibagi oiba thongdok leiki thongdo adu leikraba matungda nakan ani maki leiriba tension asi yamna wangkhalakpadagi lanjaw ama oirakpa yai haibagi oiba akiba adu lakpana Nakalani maki maikeirigi yanaba aba poraktuna leiriba fibam asi lanjaw ama olaktanabagidamagta lanya anigi maikeirigi handokna rasi haiba wafamda loisinnaduna ngasi fawba lakhibani Hairiba cheyenabasing asi adumak leina makha chatharklingagi matam asina ngasi uriba landfam asigi oiba khwaidigi yamna chawba horofam asina haukiba sagonse numit asida cheyenaduna leiriba ngamkhagi oiba area asida Thailand gi maikeirigi fongdokpagi matung ina Cambodia gi oiba drone sing paishalai amasung Mafam sing aduda leiriba Thailand gi oiba military base camp sing aduda Cambodian land mission changsilai haiba wafam sing asi fongdoktuna makogi oiba F-16 fighter jet kaya ama Cambodia ga ngamkhai oiduna leiriba mafam sing asida station tawduna thamba hokibani masigi makha chatharakpa oina Cambodian land mission gi maikeidagi Thailand tamna attack chatharakpa haurai heavy oiba mortar cell amasung makhal makha kya gi oiba achau khulai kya ama kapsilaktuna Thailand gi oina leiriba civilians sing da attack tawi micham praja kaya ama hali haiba gi oiba wahauda makhoichu retaliate tawribani haiduna makhoigi maikeidagi fighter jet fawbu sizinaduna airstrike chathaba makhal makha kya gi oiba missile chingba kapra gi oiba video amasung photo sing hauzik social media da lepa leitana chaithorakli masiga chamana na nakalamromda Cambodia lenga ki maikeidagi Thailand na chatharakliba khongthang asi aduki matik yamna
heavy oiba jetsing fauba sizinaduna bom amasung makal maka kayagi oiba achauba khulaising asi sizinaduna Cambodia gi oiba territory asi lawshinnaba hotnare haibagi oiba Cambodia lengaki oiba statement Thailand gi maikeidigi fongdokpagi matungina country anisigi oina khut thanadanabagidamakta yanakhiba ceasefire gi oiba agreement adu violate tawi haibani Chamanana Cambodia haidiba country asigi lengaki maikeidigi thadorukpa statement gi matungina yanakhiba ceasefire gi wafam adu Thailand violate tawbani haibagi oiba wafam asini Hauji country anisigi oina lairiba conflict asi yamna luba fibam amada yausilakre nakal nimaki maikeidigi hantanabagi oiba wafamsing laitri Thailand gi maikeidigi Cambodian landmishing gi maikeidigi yamna chawrba motor cellsing season aduna civilian area sing da target tawduna attack chathare haibagi oiba wafamsing fongdokli Hauji fawgi oina Thailand gi site gi makogi oina media gi report amasung military report ti matugina chahini panda ngai riba nupa macha ama fawba yauduna miyoi mapalom laikidabagi oiba wafamsing fongdorakli Cambodia lengaki maikeidigi haukriba Sagonsen numita Thailand ki maikeidigi unprovoked oiba hauruba tawdana makoina military aggression ama ulakpa asibu yaningde haiduna fongdokpaga loinena Cambodian Foreign Ministry ki maikeidigi Thailand gi oiba thawong asi yamna kana condemn tawri haujiki oiba latest oiba pawda Cambodian Prime Minister ki maikeidigi haujik nona lakliba conflict asida United Nations ki maikeidigi yariba makai atuba matamda intervene tawbiyu haibagi oiba request ama thakibagi oiba wafum su thorakli Nagalamaromda Thailand gi oina Cambodia ga ngamkhaida leiriba micham prajasing atuba matamda mafam adu thadoknaba evacuation gi oiba processing chathaba hawkre hawkiba sagonsin numitki irang asi hawrakpa matamda China hairiba country sigi maikeidigi Cambodia gi oina leiriba citizen singda conflict thokliba chayena duna leiriba mafam sing asida changdana bagi damakta harna warning tawki haibagi oiba wafam sing su hauji yamna kana thorakli hauji fawgi oina nakalani maki maikeida hantanabagi oiba wafam leitena yamna kanba attacking chatharakli lepa leitena miyoi kyama sokpa amasung asibagi oiba wafam sing asi thorakpa leptri thorakliba conflict asida country ani asigi oina aikoina uba fangba wafam ama haiba taragadi Thailand amasung Cambodia hairiba country ani sigi lanfam asida nongthaki oiba lambi asidadi Thailand gi maikeidigi khara hena mapangal leibagi mong amada uri Thailand gi oina leiriba military gi oiba official account da thadokpa social media post ama kakta makoi gi oiba fighter jet sing sizinaduna Cambodian territory da changlaba matungda Cambodia gi oina leiriba military base kaya amada strike tawramlaba matungda makoi gi fighter jet sing adu amata tekta kaidana soktana makoi gi oiba territory da halaktuna landing tawkre haibagi oiba wafam ama yamna mayak sengna miya mangda fongdokpagi oiba thogdok ama leiri Hauzik nongna lakliba conflict asina hanadagi hauna mari kaya fattana lakiba yumthangnariba country asigi oiba diplomatic oiba mari asidi hauzik pungtattatpa yabagi fibam amada yausilakle mamangi oina methada thokiba clash aduda nakal animaki maikeidigi khuthanaba khakta nattana country amadagi amada puthok pusin tawba maru oiba trade ki oiba polamsing asi pusinba yaroi haibagi oiba athingbasing adusu uba fangkhibadi masida sunattana haukiba tha amagi mamangda hauzik Thailand ki Prime Minister oiriba Luchingba asiga Cambodian Luchingba singa wari watai sanabagi oiba call recording leak oirakpagi oiba yamna chawba issue ama thorakpadagi fam fawba taba yabagi oiba yamna chawba irang ama thokhibasu laikibani yamna nungaitaba thogdo ama kakta Bangladesh hairiba yumthangnariba country asigi oina School amada mairoi sing lairik tamningagi matamda military fighter aircraft ama tasinduna kaibidagi hauzik fawbi oina miyoi kunga taret laikidre aduga aduki matik yamba miyoi sing asok apan nangbagi oiba report sing lairi nakalamuromda hauzik Gaza hairiba mafam asida maikei khudingmakti question thamliba miyoi sing asina nomugi punsida changraba yadaba polamsing asisu United Nations natragana atopa country singi maikeidigi etki khudangda mateng panglakliba asibu khawrang ngaiduna trucksing lakpa ngaibadi yomsillingaida ikang khangaudana Israeli forcing maikeidigi nongmai kapsilakpadagi miyoi mawdra humdoi laikidre khara ama asok apan nangbagi oiba report su lairi nakalamuromda Assam gi Brahmaputra turen amasung Arunachal hairiba state ani asida lagliba turen marin asigi haurakfam oiriba Tibet region da sagani haidun honariba China gi malem asigi khwaidigi yamna chawba dam gi project hauzik thabak haujinkre nakalamuromda European hauzik soknariba Russia amasung Ukraine gi oiba landfam asida negotiation gi oiba faminaduna wari sanabagi oiba matam asi yausilakpa asida nakalani maki maikeidigi ngamjabi thaduna attack chathanari Ukraine gi maikeidigi chu Russia gi mafam kayamda achauba attack kayama lepa leitana adumak chathari drone strike kayama chathari masigi pakumoina Russia na chu chamana bamong amada hauji Ukraine gi mafum kayamda attack chathaba leptri khudingma puanaba video amada amuk kana tarana ukchuri hauji leiriba malem gi mafum kayamada
ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯟꯅꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯨꯝꯊꯪꯅꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯐꯥꯏꯇꯔ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯀꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯙꯥꯀꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯃꯈꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯆꯥꯏꯅꯤꯁ ꯃꯦꯗ F-7 ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ ꯑꯃ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯑꯃꯁꯨꯡ ꯑꯁꯤ ꯑꯅꯥ ꯅꯪꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯤ ꯆꯤꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯀ꯭ꯔꯦꯁ ꯇꯧꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯤꯔꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯌꯔꯐꯣꯔꯁꯅ 1960-1970ꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯁꯤ ꯆꯠꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯀ꯭ꯔꯥꯐ ꯑꯃ ꯑꯣꯏꯕꯅ ꯂꯤꯃꯟꯕꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯦꯀꯥꯅꯤꯀꯦꯜ ꯐꯦꯂꯔ ꯑꯃꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯔꯤ꯫ ꯆꯞ ꯆꯥꯕ ꯑꯗꯨꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯈꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤꯅ ꯌꯥꯔꯛꯇꯕ ꯑꯃꯁꯨꯡ ꯀ꯭ꯔꯦꯁ ꯇꯧꯒꯗꯧꯔꯦ ꯈꯪꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯤ ꯇꯥꯗꯕ ꯃꯐꯝꯁꯤꯡ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗ ꯄꯨꯗꯨꯅ ꯀꯥꯏꯍꯟꯕ ꯑꯗꯨꯒ ꯃꯗꯨꯗꯁꯨ ꯇꯣꯡꯂꯛꯂꯤꯕ ꯐꯥꯏꯇꯔ ꯄꯥꯏꯂꯠ ꯑꯗꯨ ꯏꯖꯦꯛ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯍꯧꯕꯒꯤ ꯑꯣꯏꯕ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯧꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯙꯥꯀꯥꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯊꯣꯝꯖꯤꯟꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯅꯤꯃꯛ ꯑꯁꯤ ꯊꯣꯛꯇꯕꯅ ꯌꯥꯝꯅ ꯊꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯦꯀꯥꯅꯤꯀꯦꯜ ꯐꯦꯂꯔ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯁꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯊꯧꯔꯛꯈꯤꯕ ꯄꯥꯏꯂꯠ ꯑꯗꯨ ꯌꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 19 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 172 ꯑꯃꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯈꯔ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯩꯕꯁꯨ ꯌꯥꯎꯔꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯃꯗ ꯊꯣꯝꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯄꯤꯛꯄ ꯃꯍꯩꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯑꯗꯨꯒ ꯁꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯌꯥꯝꯕꯅ ꯃꯍꯩꯔꯣꯏ ꯑꯄꯤꯛꯄꯁꯤꯡ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯃꯊꯪꯗꯅ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯣꯛꯅꯔꯛꯂꯤꯕ ꯍꯃꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ IDF ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯎꯠ ꯑꯣꯟꯗꯨꯅ ꯇꯥꯡꯒꯣꯏ ꯑꯣꯟꯗꯨꯅ ꯂꯩꯐꯝ ꯂꯩꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯑꯃꯠꯇ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯉꯥꯡ ꯅꯨꯕꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯍꯤꯡꯕꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯔꯛꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯁꯤꯗꯤ ꯆꯥꯗꯨꯅ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯃꯁꯤꯒꯨꯝꯂꯕ ꯑꯁꯤ ꯐꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯦꯗ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯅ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯁꯤ ꯌꯣꯝꯁꯤꯟꯅꯗꯨꯅ ꯍꯥꯟꯕ ꯇꯥꯟꯅꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯇ꯭ꯔꯛ ꯇꯝꯅ ꯌꯣꯝꯁꯤꯟꯅꯔꯛꯂꯤꯉꯩꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 62 ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯣꯔꯛꯂꯤ꯫ IDFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕꯗꯒꯤ ꯃꯈꯣꯏꯗ ꯀꯥꯞꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯔꯛ ꯑꯁꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯁꯀꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯒꯦꯔꯥ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤꯕ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯣꯏꯗꯣꯛꯅ ꯄꯦꯟꯅꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯆꯤꯡꯕ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯁꯤ ꯑꯉꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯂꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯍꯥꯛꯅ ꯄꯥꯡꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪꯁꯤꯡ ꯍꯪꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯍꯥꯏꯔꯤꯕ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯔꯞꯁꯟ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯁꯤ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯑꯃꯒ ꯑꯗꯨꯃꯛ ꯊꯣꯛꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯟꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯂꯣꯏꯈ꯭ꯔꯦ꯫
Syriada amuk Druze community support tawribani haiduna amuk attack chathari. Nakal amaromda Hamas losinabagidamaktani haiduna Gazagi matakta chathariba landform asida amuk nahaunana etsing lawba lakpa miyoi tamna nomai kapsinbagi oiba thongdoksing thorakli. Thongdok kayasing asi miyamgi wakhalon asibu chaithoktuna thamnaba mahaki oina leiriba corruption case asida mahaki matakta thabak tawba ngamlaktanabagidamaktha kanjanaba honamni haiba wafam asi thamnari. Hauzi Israelgi maikirigi Gazagi mafam kya amada lepa leichana chathariba attack asigi manungda Gaza hairiba mafam asigi oina leiriba khwaidagi yamna chawba Catholic Church amadasu attack chatharubadagi Vatican City dagisu wafam khara phongdorakli hauzi Israelgi maikeidagi Palestinian miyoising Gazada leiribasing asigi mathakta chathariba miyot minei amasung makoigi maikeidagi tawningbada tawriba masigumlaba mathong huktaba miyoibagi oiba chanaba yadaba thabak thawngsing asi lepana fai haibagi oiba wafam asi phongdoktuna yamna kana popsingi maikeidagi yaningdaba wafamsing Israel da thamlakli Malem asigi oina leiriba country kayasing asina yumlo nariba natragana atoba country singi mathakta makhal makha kayagi oiba lalong sing chataduna lan makhal kaya ama chathari maduda khulai paiba landform khaktana taba economic ki oiba landform dagi hauraga tongan geographically makoida tongjaba yaba resource ki oigera khudingma asibu makoina khulai oina sijinabagi oiba thawdo asing asi fawba lepa leitana adumak chatharakli Ikwi dringenda India amasung Pakistan gi oina laikhiba conflict aduda India gi maikeidigi Indus Water Treaty adu suspend tawduna Pakistan hairiba country asigi maru oiba mafamsing India da sariba damsing asi thingjinduna ising pikhidabagi oiba thawdo ama yamna chawna thing laiki masigumlaba khongthang asi matam kuinedagi aduma country kaya amana sizinnarakpa isingi oiba resource asibu control tawsinduna khulai ama oina sizinabagi oiba thawong asi lepa leitana chathanari masigi manungda India hairiba country asisu adumak chathaduna lakpa country amani Masigi makha chatharakpa oina hauzik India gi yumthangnariba China hairiba country asigi maikeidigi matam kuinedagi plan tawrakhiba India gi northeastern region gi Arunachal dagi Assam tanna fawdaraktuna chentharakliba Brahmaputra turel hairiba turel asigi oiba haurakfam oiriba China gi Tibet region asida makoigi oiba dam ama sabagi oiba project adu hauzik thabak haukre Southern Tibet ki Ningxi hairiba city asida kanna sagalakliba China gi moto hydropower project ki oiba station oigini hairiba mafam asi sagalakpa matamda dam asi sagatpada $160 billion thadaduna malemgi oina khwaidigi yamna chawba dam ama oina sagadawri hairiba project asigi manungda sagadawriba dam asi kaloinana hydropower station mangasu hapkani haibigi oiba wafam asini China hairiba country asigi oina hauji oina malem asigi khwaidigi yamna chawba dam ne hairiba the Three Gorges Dam hairiba masi sabadagi prithibigi khongjen fawba tapthai haina miyoi kyamagi maikeidigi phongdoknariba dam asi sakraba matungda handaki asina khwaidigi yamna chawba dam amamu oigedoribani hauji fawgi oina China da leiriba malem asigi khwaidigi yamna chawba dam ne hairiba asidagi sharuk ahum hengatna chawna sagadoriba Dam asi sanabagi dabakta wafamsing puthokpa khana nainaba haurakpada mamangdi chahi 2024 asidagi hauna expert kaya amagi maikeidigi masina India hairiba country asida yamna khudong thiningai oibagi oiba wafamsing adumak phongdoktuna lakhi Hauzik leiriba Chinese government ki oina Tibet hairiba matam amada makoina namdana laushinkhiba mafam asigi hauzik China gi oiba atopa mafamsinga yengnaruba matamda yamna hanthaba mong amada chawkhatpagi development gi oiba chang asi yamna nemna leiriba asida mafam swaida leiriba miyosing asigi damakta makoigi yaifanabagi damakti yamna chawba dam asi saduna makoigi oiba kanaba kaya ama pibagi oiba khudol amadi oigidari tawbatabu hairiba asi India gi oina di yamna chawba chok point ama oina oirakpa yabagi oithokpa adu leiri Southern Tibet ki yamna manung hanjinba mafam amadagi hauraklaba matungda India Bangladesh fawduna Bay of Bengal da takriba country ahum fawduna cheliba turena sigi oiba map ni hauji adom gi mimangda ubiriba asi hairiba mafam asida Southern Tibet ki oina leiriba mathaki oibi region asidani hauji China gi maikeidi gi khwaidigi yamna chawba dam ama sajilakadoriba si China hairiba country asigi oina makoigi oina leiriba country asigi miyosingna sizinanaba electricity sungnabagi hydropower project ni haina phungdokchaba taragasu adumak khangduna leiraba wafamdi maramdi ikui mamangda India amasung Pakistan gi conflict India gi maikeidigi Pakistan da chalibi isingsing thingnabagi damakta Chenab River da sariba dam sing thinjinkhibagi oiba thodok laikre masiga chap manana China gi hairiba dam asi saba loikraba matungda India da maruoina northeastern state oiriba Arunachal Pradesh amasung Brahmaputra fawduna cheliba Assam hairiba state ani asida ising thinjinkhibadagi economically yamna chawba chaithing ama piba yabagi oiba khudong chaba adu makoida laikhigadori yamna chawba khulai ama oina makoina sizinaba yaragani ising thinjinduna awaba piba khakta natana
ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯌꯥꯝꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯈꯪꯊꯥ ꯊꯥꯗꯣꯔꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯏꯆꯥꯎ ꯑꯃ ꯊꯣꯛꯍꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡ ꯐꯅꯕ ꯇꯤꯕꯦꯠꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯥꯒꯠꯂꯛꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯍꯥꯏꯔꯤꯕ ꯗꯦꯝ ꯑꯁꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯔꯣꯄꯤꯌꯟ ꯔꯤꯖꯟ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯣꯏꯕ ꯅꯥꯏꯗꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯃ ꯄꯣꯔꯛꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯑꯁꯤ ꯀꯟꯅ ꯍꯦꯟꯒꯠꯂꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯅꯍꯧꯅꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯈ꯭ꯔꯦ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯃꯔꯁꯤꯌꯦꯜ ꯐ꯭ꯂꯥꯏꯠ ꯐꯥꯎꯕ ꯌꯥꯎꯅ ꯀꯌꯥ ꯑꯃ ꯁꯁꯄꯦꯟ ꯇꯧꯕ ꯑꯃꯁꯨꯡ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯀꯤꯌꯦꯚ ꯐꯥꯎꯕ ꯌꯥꯎꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯁꯤꯡꯒꯤ ꯑꯣꯏꯕ ꯅꯣꯡ ꯆꯨꯍꯜꯂꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯅꯦꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯣꯏꯕ ꯗꯥꯏꯂꯣꯒ ꯇꯧꯍꯟꯅꯕꯒꯤ ꯑꯣꯏꯅ ꯐꯝꯃꯤꯟꯅꯅꯕꯒꯤ ꯑꯣꯏꯕ ꯇꯥꯟꯖꯥ ꯑꯁꯤ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤꯅꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯗꯨꯗꯤ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯈꯔ ꯉꯝꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯗꯤꯛꯇꯦꯠ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯦꯚꯔꯗ ꯔꯤꯖꯜꯠ ꯑꯗꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖ ꯐꯥꯌꯔ ꯅꯠꯇ꯭ꯔꯒꯅ ꯄꯤꯁ ꯗꯤꯜ ꯑꯁꯤ ꯂꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯉꯝꯅ ꯂꯧꯁꯤꯟꯍꯧꯔꯤꯕ ꯇꯦꯔꯤꯇꯔꯤ ꯑꯗꯨ ꯄꯥꯏꯍꯧꯕ ꯑꯗꯨꯅ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯒ꯭ꯂꯣꯕal ꯀꯟꯐ꯭ꯂꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯂꯥꯟꯐꯝ ꯑꯁꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯂꯧꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯍꯦꯟꯕ ꯇꯦꯔꯤꯇꯣꯔꯤ ꯂꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯍꯧꯅꯕ ꯍꯣꯠꯅꯕ, ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ꯫ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯐꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯕ ꯈꯛꯇ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯔꯤꯁꯣꯔꯁ ꯂꯩꯕ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯑꯦ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯈꯔꯗ ꯐꯪꯂꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯃꯨꯟꯅꯔꯤꯕꯁꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯛꯂꯤꯕ ꯆꯍꯤ 3 ꯍꯦꯜꯂꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣ, ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯁꯣꯛꯅꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯣꯛꯅꯔꯛꯂꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯊꯨꯕꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤꯗꯃꯛꯇ ꯐꯝꯒꯗꯧꯔꯤꯕ ꯇꯦꯕꯜ ꯑꯁꯤꯗ ꯀꯔꯝꯕ ꯋꯥꯐꯝ ꯌꯥꯅꯔꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯐꯝꯃꯤꯟꯅꯈ꯭ꯔꯦ, ꯉꯝꯗꯗꯨꯅ ꯂꯥꯟ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯄꯨꯟꯅ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ ꯌꯨꯑꯦꯁ ꯁꯦꯅꯦꯇꯔ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯀ꯭ꯔꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯅꯌꯥꯔꯥ ꯍꯥꯏꯔꯤꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟ ꯊꯝꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯁꯦꯡꯁꯟ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠꯇ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯁꯤꯡꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯄꯟꯖꯈꯤꯕ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯄꯥꯔꯠꯅꯔ ꯑꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯑꯅꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃꯒꯁꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯩꯊꯔꯛꯀꯗꯧꯔꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯔ ꯇꯦꯛꯇꯤꯛ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯇꯨꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯂꯣꯡ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯀ꯭ꯔꯁ ꯇꯧꯒꯅꯤ, ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠꯁꯤꯡ ꯌꯦꯡꯃꯤꯟꯅꯁꯤ꯫
ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯔꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯁꯟ ꯊꯝꯂꯤꯕ ꯔꯁꯤꯌꯥꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯔꯤꯐꯥꯏꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯀꯝꯄꯅꯤ ꯑꯃꯗ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯅꯣ ꯑꯃꯁꯨꯡ ꯅꯧꯅ ꯑꯣꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯅꯩꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯥꯌꯣꯟꯁꯤꯡ ꯑꯁꯤꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯖꯤꯜꯂꯛꯂꯤꯕ ꯁꯦꯡꯁꯟ ꯑꯁꯤ ꯊꯥ 6ꯀꯤ ꯃꯇꯝ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯥ 6 ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯗꯒꯤ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯕ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯄꯣꯠꯂꯝ ꯑꯃꯠꯇ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯊꯤꯡꯕ ꯑꯁꯤꯅꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯎꯕ ꯐꯪꯂꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯈꯛꯇ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤ ꯁꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯁꯦꯡꯁꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯁꯤꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯣꯔꯠꯁꯤꯡ ꯑꯁꯤꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯦꯁ ꯇꯧꯗꯨꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗꯒꯤ ꯂꯧꯔꯝꯕ, ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯔꯁꯤꯌꯥꯗꯒꯤ ꯂꯧꯔꯛꯄ ꯔꯤꯁꯣꯔꯁꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯔꯤꯐꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯅ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯂꯧꯔꯝꯂꯤꯕ ꯑꯁꯤ ꯗꯤꯖꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯂꯥꯛꯍꯜꯂꯔꯣꯏ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯌꯨꯔꯣꯞꯇ ꯌꯣꯟꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯌꯣꯟꯒꯅꯤ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯑꯐ꯭ꯔꯤꯀꯥꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯌꯣꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯈꯤꯕ ꯅꯌꯥꯔꯥ ꯏꯅꯔꯖꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯒꯨꯖꯔꯥꯠꯇ ꯂꯩꯔꯤꯕ ꯔꯤꯐꯥꯏꯅꯔꯤ ꯑꯁꯤꯗ 70,000 ꯀ꯭ꯔꯣꯔ ꯑꯅꯧꯕ ꯑꯃꯒꯁꯨ ꯏꯟꯚꯦꯁꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯄꯥꯡꯂꯛꯀꯗꯧꯔꯤꯕ ꯃꯇꯦꯡ꯫ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯏꯠꯇ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯅꯝꯊꯗꯨꯅ ꯏꯟꯗꯤꯌꯥ, ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯕꯨ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯔꯦꯟꯁꯤ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯌꯨ.ꯑꯦꯁ ꯗꯣꯂꯔ ꯑꯁꯤꯕꯨ ꯆꯞ ꯆꯥꯅ ꯁꯤꯡꯅꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯃꯤꯇꯤꯡ ꯀꯌꯥ ꯑꯃꯔꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯝꯄꯅꯤꯁꯤꯡꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯦꯡꯁꯟ ꯅꯪꯕ ꯍꯧꯈ꯭ꯔꯦ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯩꯊꯦꯡ ꯐꯪꯕ ꯌꯥꯔꯤꯕ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯂꯧꯈꯠꯂꯛꯄ ꯌꯥꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯎꯕ ꯚꯣꯠ ꯀꯥꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯦꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯐꯥꯎꯕ ꯇꯧꯕꯤꯈꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯅꯦꯇꯔ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯀ꯭ꯔꯁ ꯇꯧꯒꯅꯤ, ꯃꯥꯡꯍꯟ ꯇꯥꯛꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯐꯥꯎꯕ ꯊꯝꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯗ ꯃꯇꯦꯡ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯕꯨ ꯅꯥꯆꯨꯡꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯅꯤ ꯏꯟꯗꯤꯌꯥꯕꯨ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯕ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯁꯦꯡꯁꯟ ꯑꯁꯤꯕꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯒꯅꯤ, ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯜꯇꯔꯅꯦꯇꯤꯕ ꯊꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯨ.ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯆꯦꯂꯦꯟꯖ ꯇꯧꯕ, ꯃꯈꯣꯏꯒ ꯊꯦꯡꯅꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤ꯫ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯍꯦꯛ ꯊꯤꯟꯖꯤꯜꯂꯛꯄꯒ ꯑꯍꯤꯡ ꯑꯃꯗ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁꯣꯛꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯟꯃꯤꯠꯂꯣꯟꯗ ꯁꯣꯛꯆꯤꯜꯂꯛꯄ ꯌꯨ.ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯤꯜꯂꯛꯂꯤꯕ ꯁꯦꯡꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯃꯁꯥꯅ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ
ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯑꯁꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗꯒꯤ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯔꯁꯤꯌꯥꯗ ꯊꯕꯛ ꯁꯨꯍꯟꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯐꯥꯎꯕ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯄꯥꯝꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯕꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯈꯔꯗꯤ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯟ ꯏꯀꯣꯅꯣꯃꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯁꯦꯡꯁꯟ ꯊꯝꯕ ꯍꯦꯛ ꯍꯧꯔꯛꯈꯤꯕꯒ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕ ꯎꯠꯅꯕꯒꯤꯗꯃꯛꯇ 70,000 ꯀ꯭ꯔꯣꯔ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯗ ꯏꯟꯚꯦꯁꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯏꯟꯗꯤꯌꯥ, ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤ ꯄꯨꯟꯗꯨꯅ ꯑꯅꯧꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯅꯧꯅ ꯂꯩꯔꯛꯂꯤꯕ ꯒ꯭ꯂꯣꯕal ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯔꯛꯄ ꯑꯃꯁꯨꯡ ꯕ꯭ꯔꯤꯛꯁꯀꯨꯝꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯇꯨꯅ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯖꯤꯃꯣꯅꯤ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯆꯠꯊꯔꯤ꯫ ꯍꯧꯖꯤꯛꯁꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯕ ꯐꯥꯎꯕ ꯌꯥꯅꯔꯨꯗ꯭ꯔꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯏꯟꯗꯤꯌꯥꯗ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤ? ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤꯗ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯗ ꯍꯦꯟꯅ ꯅꯛꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯇꯤꯡ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯥꯏꯗꯤꯡ ꯐꯦꯛꯇꯔ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜ ꯐꯥꯎꯕꯗ ꯑꯀꯟꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯔꯁꯤꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯑꯅꯧꯕ ꯕꯦꯇ꯭ꯔꯤꯁꯤꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯑꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯁ꯭ꯄ꯭ꯔꯤꯡ ꯃꯇꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯔꯣꯞꯇ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯃꯛ ꯄꯟꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯨꯅ ꯇꯨꯔꯀꯤꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯄꯔ ꯍꯦꯟꯗ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯑꯦꯔꯤꯌꯥꯁꯤꯡ ꯗꯣꯃꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯔꯁꯤꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯣꯟ ꯁ꯭ꯋꯥꯔꯝ ꯑꯦꯇꯦꯛꯁꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯁꯤꯡ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯂꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯁꯤꯡ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯍꯧꯈ꯭ꯔꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯦꯂꯦꯟꯁꯀꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣ ꯃꯔꯨꯑꯣꯏꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁ ꯃꯦꯗ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯅꯧꯕ ꯈꯔ ꯂꯧꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯇꯝꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯦ, ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯊꯧ ꯇꯥꯔꯤꯕ ꯆꯥꯡ ꯑꯗꯨꯗ ꯂꯩꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯍꯦꯟꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯕꯒꯤ ꯄꯩꯁꯥ ꯑꯁꯤ ꯄꯨꯊꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯥꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯁ꯭ꯄ꯭ꯔꯤꯡ ꯃꯇꯝ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗꯗꯤ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ꯫
ꯍꯧꯖꯤꯛꯁꯤ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯂꯕꯅꯤꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯁꯤꯗꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯇꯧꯅꯔꯤ ꯔꯨꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯃꯥꯡꯗ ꯊꯥ ꯑꯃꯗ ꯁꯤꯖꯤꯟꯅꯔꯝꯕ ꯗ꯭ꯔꯣꯟ ꯃꯤꯁꯥꯏꯜ ꯑꯗꯨ ꯑꯍꯤꯡ ꯑꯃꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯔ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯄꯔ ꯍꯦꯟꯗ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯉꯝꯍꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯄꯦꯇ꯭ꯔꯟ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯨꯑꯦꯁꯇ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯒ ꯃꯥꯟꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯊꯪ ꯆꯍꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯄꯦꯇ꯭ꯔꯟ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯑꯅꯧꯕ ꯕꯦꯇ꯭ꯔꯤꯁꯤꯡ ꯗꯦꯂꯤꯚꯔ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯦꯡꯕ ꯑꯃ ꯑꯣꯏꯕꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯗ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝꯂꯣꯟꯅꯕꯒꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯊꯤꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯁꯤꯜꯂꯛꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯅꯅꯤ ꯍꯥꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯁꯨ ꯆꯠꯊꯗꯅ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯑꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟꯁꯤꯡ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯍꯧꯅꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤ ꯌꯥꯝꯅ ꯀꯔꯞ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃ ꯑꯣꯏꯔꯛꯂꯦ ꯃꯈꯥ ꯇꯥꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯁꯣꯛꯅꯍꯜꯂꯒꯅꯨ ꯂꯥꯟꯐꯝ ꯑꯁꯤ ꯁꯣꯛꯅꯕ ꯃꯇꯝꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯋꯥꯔꯒ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯦꯗꯀꯤ ꯑꯣꯏꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯒꯣꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄ ꯑꯗꯨꯒ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯟꯒꯤ ꯃꯤꯡꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯛꯄ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯇꯦꯁ ꯑꯃꯈꯛ ꯖꯦꯂꯦꯟꯁꯀꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯥꯛ ꯁꯟꯅ ꯆꯠꯊꯕ ꯍꯧꯔꯛꯂꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯦꯂꯦꯟꯁꯀꯤ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯎꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯕ ꯔꯦꯖꯤꯝ ꯑꯁꯤ ꯄꯥꯝꯗ꯭ꯔꯦ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄꯤꯔꯣ ꯃꯊꯪꯗꯅ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯄꯥꯝꯖꯗ꯭ꯔꯦ ꯂꯥꯟ ꯃꯈꯥ ꯆꯠꯊꯔꯔꯣꯏꯁꯤ ꯃꯤꯆꯝ प्रजाꯁꯤꯡ ꯋꯥꯃꯟꯈ꯭ꯔꯦ ꯂꯥꯟ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯂꯦ ꯂꯥꯟꯒꯤ ꯅꯃꯥꯗ ꯌꯨꯑꯦꯁꯅ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯅꯦꯇꯣꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯊꯔꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯅ ꯂꯥꯟꯒꯤ ꯃꯤꯡꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯞꯁꯟ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯔꯛꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯆꯝ प्रजाꯁꯤꯡ ꯑꯁꯤꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯑꯋꯥꯕ ꯇꯥꯕ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯅ ꯅꯤꯜꯂꯔꯦ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯖꯦꯂꯦꯟꯁꯀꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯔꯁꯤꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯊꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯕꯦꯁꯁꯤꯡ ꯑꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯧꯔꯥꯡꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯃꯁꯥꯃꯛꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯆꯝ प्रजाꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯍꯥꯛꯄꯨ ꯌꯥꯗꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯃꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯁꯨ ꯔꯁꯤꯌꯥꯒꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯟꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯐꯤꯌꯔ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯈꯛ ꯂꯩꯈꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯐꯝ ꯄꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯂꯦꯛꯁꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯥꯏ ꯐꯣꯔꯁ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯝ パイꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕꯅꯤ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯟꯐꯝꯒꯤ ꯅꯥꯃꯥꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯔꯁꯤꯌꯥꯒꯨꯝꯅ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯏ ꯆꯨꯞꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯕ ꯑꯗꯨꯃꯛ ꯊꯦꯡꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯕꯦꯁ ꯈꯔ ꯄꯤꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯖꯅꯤꯡꯂꯨꯕ ꯖꯔꯃꯅꯤ ꯃꯃꯩ ꯆꯞꯄꯒꯨꯝ ꯊꯣꯛꯂꯔꯦ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯗꯒꯗꯧꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯕꯦꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯕꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯐꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯇ꯭ꯔꯤ ꯑꯅꯤꯒꯤ ꯐꯥꯎꯕꯒꯤ ꯃꯃꯟꯗꯤ ꯃꯍꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯒꯦ ꯌꯨꯀ꯭ꯔꯦꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯌꯨꯑꯦꯁꯇ ꯐꯣꯡꯗꯣꯛꯂꯨꯕꯅꯤ ꯃꯗꯨꯒꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯅꯤ ꯂꯧꯊꯣꯛꯇꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯔꯃꯅꯤꯗ ꯍꯟꯖꯤꯜꯂꯛꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ
ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯖꯔꯃꯅꯤ ꯃꯊꯥ ꯁꯥꯕ ꯐꯤꯚꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯕꯦꯇ꯭ꯔꯤ ꯑꯁꯤ 12 ꯂꯩꯔꯤ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗ 2 ꯈꯥꯏꯗꯣꯛꯇꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯂꯤꯕꯅꯤ ꯖꯔꯃꯅꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯀꯤꯕ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ USAꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯗ ꯂꯩꯔꯝꯂꯤꯕ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗ 2 ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯍꯧꯖꯤꯛ USꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯇꯧꯕꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯤꯗ ꯖꯔꯃꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯗꯕꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯎꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯂꯩꯗꯨꯅ ꯊꯝꯂꯤꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯇꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯖꯔꯃꯅꯤꯒꯤ ꯂꯩꯃꯥꯏꯗꯁꯨ ꯌꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯗꯨꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯇꯝ ꯈꯔ ꯉꯥꯏꯌꯨ ꯑꯗꯨꯒ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯉꯥꯛꯄ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯎꯔꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯂꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯁꯤ ꯑꯗꯨꯃꯛ ꯎꯔꯤ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯦꯇ꯭ꯔꯣꯜ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯕꯦꯇ꯭ꯔꯤ 2 ꯐꯥꯎꯕꯒꯤ ꯃꯃꯜꯗꯤ ꯃꯍꯥꯛꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ ꯑꯇꯣꯞꯄ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏ ꯈꯔ ꯄꯨꯟꯁꯤꯟꯅꯗꯨꯅ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯕ ꯃꯇꯨꯡꯗ ꯑꯍꯨꯝ ꯑꯃꯒꯁꯨ ꯃꯈꯣꯏꯅ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ 5 ꯐꯥꯎꯕꯗꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯔꯤꯕ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛꯀꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯟꯐꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯀꯟꯈꯠꯂꯛꯂꯤ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯦꯟꯖꯜꯂꯛꯂꯤ ꯃꯥꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯍꯧꯔꯛꯐꯝꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤ ꯁꯝꯂꯞꯅ ꯅꯩꯅꯈ꯭ꯔꯦ ꯃꯗꯨꯗ ꯃꯈꯥ ꯇꯥꯕ ꯁꯝꯊꯕ ꯑꯣꯏꯅ ꯋꯥꯐꯝ ꯈꯔ ꯑꯃꯒꯁꯨ ꯑꯃꯨꯛ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯤꯛꯆꯔ ꯑꯁꯤꯗ ꯎꯔꯤꯕ ꯄ꯭ꯔꯤꯚꯤꯍꯔ ꯍꯥꯏꯔꯤꯕ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯁꯤ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯅꯤ ꯄꯤꯛꯆꯔ ꯑꯁꯤꯗꯁꯨ ꯎꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯇꯣꯡꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯜ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯈꯛ ꯅꯠꯇꯅ ꯃꯐꯝ ꯑꯁꯤ ꯔꯤꯁꯣꯔꯁꯁꯤꯡ ꯂꯩꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯐꯝꯁꯤꯡ ꯊꯦꯡꯅꯔꯤꯕ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯀꯣꯂꯣꯅꯤꯌꯦꯜ ꯏꯔꯥꯒꯤ ꯃꯇꯝꯗ ꯉꯁꯤ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯐ꯭ꯔꯦꯟꯁꯁꯤꯡꯅ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯗꯤꯁꯄ꯭ꯌꯨꯠ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯔ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕꯒꯤꯗꯃꯛꯇ 1867ꯗ ꯐ꯭ꯔꯥꯟꯀꯣ ꯁꯤꯌꯥꯃꯤꯁ ꯇ꯭ꯔꯤꯇꯤ ꯍꯥꯏꯕ ꯑꯃ ꯃꯇꯝ ꯑꯗꯨꯒꯤ ꯉꯁꯤ ꯊꯥꯏꯂꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒ ꯀꯦꯝꯕꯣꯗꯤꯌꯥ ꯔꯨꯜ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯐ꯭ꯔꯦꯟꯁ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯥꯎꯔꯥꯛꯄ ꯉꯝꯈꯩ ꯑꯃ ꯌꯦꯛꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯟ ꯇꯧꯔꯝꯕ ꯇ꯭ꯔꯤꯇꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ 1904ꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯕꯥꯎꯟꯗ꯭ꯔꯤ ꯑꯁꯤ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯇꯨꯅ ꯂꯥꯟꯐꯝ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯦꯡꯀ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯃꯍꯧꯁꯥꯗꯒꯤ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯇꯨꯔꯦꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯌꯦꯡꯗꯨꯅ ꯊꯥꯏꯂꯦꯟꯒꯤꯅ ꯋꯥꯡꯕ ꯑꯃꯗ ꯀꯦꯝꯕꯣꯗꯤꯌꯥꯒꯤನ ꯋꯥꯡꯕ ꯑꯃꯗ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯐ꯭ꯔꯦꯟꯁ ꯁꯔꯚꯦꯌꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯞ ꯌꯦꯛꯄ ꯍꯧꯔꯛꯄꯗ ꯌꯥꯅꯍꯟꯕꯗꯗꯤ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯁꯤꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯊꯔꯛꯂꯤꯕ ꯇꯨꯔꯦꯟ ꯃꯔꯝ ꯏꯁꯤꯡ ꯃꯔꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯥꯀꯜ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯃꯥꯟꯅꯅ ꯌꯦꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯊꯣꯛꯂꯤꯕ ꯄ꯭ꯔꯤꯚꯤꯍꯔ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯄꯥꯁꯤꯡ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯅꯈꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯇꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯁꯤꯅ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯒꯗꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯀꯦꯝꯕꯣꯗꯤꯌꯥꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄ꯭ꯔꯤꯚꯤꯍꯔ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯀꯦꯝꯕꯣꯗꯤꯌꯥꯗ ꯑꯣꯏꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯛꯂꯝꯂꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯑꯦꯛꯁꯦꯞ ꯇꯧꯗꯨꯅ ꯂꯩꯔꯨꯔꯦ ꯑꯗꯨꯕꯨ 1930ꯁꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ
Joint Demarcation Commission की माइकेइदगी पीखिबा मफम अदु नते मरम अदुना Cambodia की सरुक चना लैख्रबा मफमसिंग असि मखोइगी ओइफम थोकपनी हाइदुना अमुक प्रोटेस्ट तौबा हौरखिबनी 1954 da Thailand हाइरिबा कंट्री सिगी माइकेइदगी चेयनरिबा मफमसिंग असि लौसिनदुना हाइरिबा टेम्पल असि फाउबा लौसिनबदगी Cambodia हाइरिबा कंट्री असिगी माइकेइदगी इंटरनेशनल कोर्ट ऑफ जस्टिस दा कंप्लेन तौदुना 1962 दा मसिगी ओइबा रूलिंग अमखक ताखी 1962 दा इंटरनेशनल कोर्ट ऑफ जस्टिस की माइकेइदगी पिरखिबा वर्डिक अदुदा Thailand हाइरिबा कंट्री असिगी साइट जस्ट अहुमगी माइकेइदगी फेवर तौदुना मखोइना हाइरिबा एरिया असि ओइफम थोकपनी हाइबा वाफम असि पिरखि अदुगा मापन अमना Cambodia की ओइबा साइट लेप्तुना Cambodia की ओइबा ओइफम थोकपनी हाइबा वाफम असि पिरखि मसिंग यामना Cambodia की साइट लैखिबना टेरिटरी असि ngasi फाउबा Cambodia दा पीदुना लाखिबनी Thailand हाइरिबा कंट्री असिना इंटरनेशनल कोर्ट ऑफ जस्टिस दा थेंगनखिबा केस अदुदा माइथीखिबगी ख्वाइदगी यामना चावबा मरम असि matam aduda map yek ba haurakpa matam da makoi na accept tauthok lurga aduki matik yamna kuiraba matung da amu makoi gi ni haiduna mu claim torba asini matam amada yaruraba wafam ama yade hairakpa gi oiba chena ba asidani makoi na khwaidi yamna chawna maiti ki basi hawziki oina leiriba present situation da amuk laklagana country ani sigi oina hawzik leiriba fibam asi ngamkhai gi oiba area amasung mafam kaya amada nongthaktabu oigera laimaidabu oigera lanmi singi lan thengnaba asi khakta nattana Housing country ni sigi oina leiriba lenga ki oiba diplomatic ki oiba mari asi mapung fana tatle haiba yare Thailand ki oina su yumthangnariba Cambodia hairiba country asigi leiriba Thailand embassy asi da thabak tawduna leiriba makoi gi diplomat officials sing asi halaknabagi damakta kaukre chamanana Cambodia hairiba country asigi maike de kisu Thailand hairiba country asi da leiriba makoi gi embassy da thabak tawduna leiba ambassador diplomat sing asi athuba matamda maraibak ta halaknabagi damakta order pikre Mathang sina hauzik Thailand amasung Cambodia hairiba country asigi oina lainga ani gi marakta hanaba leitana themnariba lanfam asi khakta tana lanfam asi hena chawthorakpa yanabagi oiba maram amakamu yengwina si Southeast Asia gi country oiriba Thailand amasung Cambodia hairiba yumthangnariba country asina themnariba lanfam asida aikhoina atopa engal amada yengba matamda Wapangun kallava superpower country singki maikeidi gi khuthinsilakpa yabagi oiba mi ama yamna chawna leiri Hauzik thokliba lanfam asida F-16 kapthabagi oiba wafam ama yauriba asina adumak hauba yare khudam haibubu masini F-16 hairiba fighter jet asi sizinaba taragadi hairiba country adu America gi ally natragana partner oiba mari chetpa country amadi soidana oiram lagadabani hauzik sonariba lanfam asida Thailand hairiba country asi USA gi yamna mari chetpa partner oiba country ama khangni aduga nakalama romda Cambodia hairiba country asina hauziki oina leiriba matam asigi oina China gi oiba chapchaba marup oiba country ama khangni Madam Karagi Mamangda Hauzi India Amazon China gi oina leiriba unkanabagi oiba fibam asida kariguma lanfam ama thorakpa matamda India gi oina khwaidi yamna chawba advantage oiba yai haiba Strait of Malacca hairiba mafam asida leiriba Indian military gi oiba dominance asi counter taunabagi damakta mafam swaida China gi oiba military establishment ama sagadaba honarakpa matamda Cambodia hairiba country asina makoi gi oiba territory piduna Chinese military base sahan kibaki oiba wafam sing aikoina mamangda nei nakre India gi maikeidi ki China counter tawno bagi damak to anaba matamda Southeast Asia gi oina leiriba country sing asida yenglakpa matamda China ga khara yanadaba Philippines hairiba country asida mari fahanduna makhal makha kya gi oiba mateng tawduna khulai kya ama pisiliba asiga chap manana China hairiba country asina Cambodia hairiba country asida mateng tawsinduna masiga mari fagat handuna India amasung US bu counter tawno bagi damak to honariba country ni maramaduna hauzik songnariba landform asida Mapangal kalaba country ni sigi maikei gi mateng tawsillaktuna landform asi hena chawthorakpa yabagi oiba wafam adu yamna chawna leiribani US President Donald Trump ki maikei gi numit yankaini gi oina ceasefire poraknabagi damakta akanbo warning thamkraba matungda Ukraine amasung Russia gi oiba official sing Turkey da famduna wari sanakre wari sanaba asi hek lokibaga pung kharagi matungda Russian side ki chatharakpa attack na Ukraine gi southern thangba port city kaya ama aduki mati yamna chawba damage sing fangkre Nakalamurum Russia amasung Ukraine UN songnariba landform asida mateng pangnabagi damaktani haiduna North Korea ki Supreme Leader Kim Jong Un gi maikeidi gi mahaki oina leiriba North Korean landmi singbu Mortars amasung bomb selling sing gi oiba anauba makhal makha kya gi oiba training sing kanna chathaduna hauji songnariba Russia amasung Ukraine gi landform asida Russia gi damakta chattuna aroiba ngamkhaida lan thengnagadabani haibagi oiba akanba yatang piba hokre
ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤꯗ ꯊꯝꯖꯤꯜꯂꯛꯈꯤꯕ ꯁꯦꯡꯁꯟ ꯑꯗꯨ ꯋꯥ ꯑꯣꯏꯅ ꯇꯥꯗ꯭ꯔꯤ ꯃꯗꯨꯕꯨ ꯁꯤꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯏꯌꯨ ꯆꯤꯞ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯒ ꯎꯅꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡꯁꯨ ꯊꯣꯔꯛꯂꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯑꯝꯕ ꯎꯆꯨꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯉꯔꯥꯡꯁꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯇꯔꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯁ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯈꯛꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ, ꯅꯦꯒꯣꯁꯤꯌꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯅꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯤꯗ ꯌꯥꯅꯈꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁ ꯑꯣꯐ ꯋꯥꯔ ꯂꯥꯟꯐꯥ ꯑꯣꯏꯅ ꯊꯝꯂꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯦꯛꯆꯦꯟꯖ ꯇꯧꯅꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄꯤꯊꯣꯛꯅꯕ ꯂꯧꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯈꯛ ꯌꯥꯅꯩ ꯍꯥꯏꯗꯨꯅ ꯔꯁꯤꯌꯟ ꯁꯥꯏꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯥꯟꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯌꯥꯅꯕ ꯄꯤꯁꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯝ ꯍꯥꯏꯔꯒꯗꯤ ꯐꯝꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯥꯎꯗꯔꯟ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯔꯤꯌꯥ ꯃꯔꯨꯑꯣꯏꯅ ꯄꯣꯔꯠꯁꯤꯡ ꯂꯩꯕ ꯁꯃꯨꯗ꯭ꯔꯒ ꯁꯝꯅꯗꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯄ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕꯗꯒꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯌꯥꯎꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯅ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯃꯁꯥ ꯌꯥꯎꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯇꯣꯞ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯔꯤꯀ꯭ꯋꯦꯁꯠ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯂꯦ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯑꯣꯏꯅꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯇꯥꯔꯒꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯅꯤꯡ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯊꯣꯏꯗꯣꯛꯄ ꯑꯍꯣꯡꯕ ꯂꯩꯇꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯗꯨꯃꯛ ꯎꯠꯂꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯃꯅꯨꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯐꯪꯂꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯕ ꯊꯥꯛ ꯑꯃꯗ ꯂꯩꯔꯦ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯩꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯎꯠꯄꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯍꯤꯡꯕ ꯅꯣꯔꯠ ꯀꯣꯔꯤꯌꯟ ꯂꯥꯟꯃꯤꯁꯤꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯔꯛꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯉꯩ ꯇꯥꯡꯀꯛ ꯑꯃꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯣꯇꯥꯔ ꯁꯦꯜꯁꯤꯡ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯄꯕ꯭ꯂꯤꯀꯦꯂꯤ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟ ꯊꯦꯡꯅꯅꯤꯡꯕ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯂꯤꯌꯥꯔ ꯃꯦꯁꯦꯖ ꯑꯃꯈꯛ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯅꯦꯇꯣꯗ ꯊꯥꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯌꯨꯑꯦꯁꯑꯦ, ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯗꯤ ꯐꯪꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯇꯝ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯗꯤꯜ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯒ ꯐꯥꯎꯕ ꯆꯠꯇꯨꯅ ꯎꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯦ꯫ ꯏꯌꯨꯒꯤ ꯆꯤꯞ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯁꯤ ꯆꯥꯏꯅꯤꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯤꯁ ꯗꯤꯜ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯇꯧꯕꯤꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈꯤ꯫
Chinaꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯠꯂꯤ, ꯇꯧꯕꯇꯕꯨ ꯆꯞ ꯆꯥꯕ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯀꯗꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯎꯔꯛꯂꯤ꯫ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗ ꯑꯅꯤꯁꯨꯕ ꯑꯣꯏꯔꯤꯕ ꯅꯌꯥꯔꯥ ꯍꯥꯏꯔꯤꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯕꯨ ꯆꯞ ಚಾꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠꯇ ꯆꯠꯄ ꯑꯃꯁꯨꯡ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯄꯣꯠꯂꯝ ꯑꯃꯠꯇ ꯌꯧꯍꯜꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨꯕꯨ ꯆꯞ ಚಾꯅ ꯇꯧꯗꯨꯅ ꯑꯐ꯭ರಿꯀꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯟꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯃꯥꯟꯅꯕ ꯐꯤꯚꯝ ꯑꯃꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯗꯨꯃꯛ ꯁꯣꯛꯄꯤꯅꯕꯒꯤ ꯃꯃꯤꯗꯤ ꯎꯕ ꯐꯪꯒꯗꯧꯔꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯗꯨꯃꯛ ꯃꯊꯧ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯗꯔꯀꯥꯔ ꯇꯥꯔꯤ, ꯃꯔꯝꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤ ꯌꯥꯝꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯤ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯣꯠꯆꯩꯁꯤꯡ ꯀꯟꯖꯨꯝ ꯇꯧꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯏꯝꯄꯣꯔꯠ ꯇꯧꯕꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯔꯀꯦꯠ ꯑꯃ ꯑꯣꯏꯕꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯑꯦꯛꯁꯦꯁ ꯑꯁꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯤꯒꯨꯂꯦꯁꯟ ꯈꯔꯇꯪ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗꯁꯨ ꯑꯗꯨꯃꯛ ꯁꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯅꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯀꯤꯅꯤꯡꯉꯥꯏꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯑꯃꯗ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯖꯍꯥꯖꯀꯤ ꯈꯨꯠꯊꯥꯡꯗ ꯄꯨꯊꯣꯛ ꯄꯨꯁꯤन ꯇꯧꯕꯅꯤ꯫ ꯖꯍꯥꯖꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯁꯤꯗ ꯄꯨꯔꯛꯀꯗꯧꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯃꯈꯣꯏ ꯑꯁꯤ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯅꯥꯃꯠꯇ ꯊꯧ ꯍꯥꯏꯕ ꯌꯥꯅꯗꯦ꯫ ꯑꯗꯨꯒ ꯏꯟꯁꯨꯔꯦꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯀꯝꯄꯅꯤꯁꯤꯡꯅ ꯑꯌꯥꯝꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯁꯤ ꯑꯋꯥꯕꯅꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯃꯇꯦꯡ ꯇꯧꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯀꯝꯄꯅꯤ ꯑꯃꯈꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ HMX ꯍꯥꯏꯔꯤꯕ ꯕꯣꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯑꯦꯛꯁꯄ꯭ꯂꯣꯖꯤꯚꯀꯤ ꯃꯦꯇꯔꯤꯌꯦꯜ ꯑꯁꯤ $1.4 ꯃꯤꯂꯤꯌꯟ ꯒꯤ ꯑꯣꯏꯕ ꯃꯃꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯀ꯭ꯋꯥꯟꯇꯤꯇꯤꯗ ꯌꯣꯜꯂꯝꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯆꯥꯏꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀꯥꯖꯥꯈꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯂꯤꯚꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯁꯤꯌꯟ ꯀꯝꯄꯅꯤꯅ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯁꯦꯟꯠ ꯄꯤꯇꯔꯁꯕꯔꯒꯇ ꯗꯦꯂꯤꯚꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯃꯁꯤꯒꯨꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯕꯨ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯔꯦꯛꯠꯂꯤ ꯁꯦꯡꯁꯟ ꯊꯝꯖꯤꯟꯒꯅꯤ, ꯌꯥꯝꯅ ꯆꯥꯎꯕ ꯏꯀꯣꯅꯣꯃꯤꯛ ꯕꯦꯟ ꯑꯃ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯑꯃꯨꯛ ꯁꯤꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯌꯥꯎꯔꯤꯕ ꯁꯦꯅꯦꯇꯔ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯟ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯀ꯭ꯔꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯁꯤꯁꯨ ꯄꯕ꯭ꯂꯤꯀꯦꯂꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜꯗ ꯄꯤꯔꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯥꯏꯅꯤꯖ ꯁꯤꯇꯤꯖꯦꯟꯁꯤꯡ ꯚꯤꯖꯥ ꯑꯦꯄ꯭ꯔꯨꯞ ꯇꯧꯗꯨꯅ ꯇꯨꯔꯤꯁꯠ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯄꯔꯃꯤꯁꯟ ꯑꯗꯨ ꯄꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯁꯥꯏꯟ ꯇꯧꯗꯅ ꯂꯥꯛꯂꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯕ꯭ꯔꯤꯇꯤꯁ ꯔꯝ ꯑꯃꯁꯨꯡ ꯋꯤꯁꯀꯤ ꯃꯃꯜ ꯍꯣꯡꯒꯠꯂꯛꯄ ꯌꯥꯅ ꯂꯩꯔꯤ꯫ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯣꯏꯅ ꯎꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯏꯋꯥꯠ ꯋꯥꯠꯇꯨꯅ ꯑꯟꯐꯣꯔꯃꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ
by force namfu sapuda adumak chathabagi oiba thawong kaya ama uba masida sunatana ngahak ki oiba maki policy asi adumak change tawduna leiba kaya sing asina US ki oina housing nauno honglakliba policy sing asi uraba matungda USA gi ally oiriba partner oiriba country kaya sing asi ki maiki digi section thawrang oina khongthang kaya ama lokhatpa ikuina lepa lechena uri Japan hairiba country asi digi fawba makoi asi military li kuchukulai develop tawbagi oiba lamjen asi yamna kanna yausilakli khudingmak buonobu video amada amuka hana taramna uksuri housing Western Bloc Lady NATO, European Union, Amazon US ki baiki digi Ukraine landform asi loishinabagi damakta honarakliba khongthangsing amasung US ki dominance asi singnarakliba BRICS hairiba organization asibu mapangal sonta hanabagi damakta lokhalakliba khongthangsing asi yamna risk wangba fibam amada yausilakpana hojik leiriba world order amasung chanariba system asida achouba onba ama lakadra haibagi oiba wafam adu thorakba hore ihan han masidi matam kuinadigi adumak yetnaba chayetnaba kaya amana pik thanduna laklaba ngamkhigi oiba chayetnaba su loshinba ngamdana ngahak lechana stand of thokliba Asia gi oina khwaidigi mapangal kanba country ani oina hojik thorakliba yumthangnariba India amasung China hairiba country ani asigi oina nauno honglakliba mari asi yengminasi Colonel Iran loshilakpa matamda ningtamba fanglakpa matamda yamna chetpa marup ani oina leiramba country ani asi lan thulakpadagi territory lokshinnaba mioi kyam hatoknabagi oiba stage adu loikraba matungda tamna mari asi fagalaknabagi damakta honaduna lakliba country ani asi 2018 dagi na haukiba chahi khara asigi matam asida yamna fattaba mari asi kaithabagi oiba matam amada amuk leirure Masidagi amuk country any sigi oina lairiba mungnaba asina yamene henjin kiba taragadi country any sida yamna chawba mangjaba khara lakadore haiba ubadagi mungnaba asi toktuna diplomatic ki oiba lambi da amuk changsin ba hawraktuna ngamkhaida leiramliba lanmi sing fawba handoknabagi oiba thodok singsu aikoina ukre masidagi top political leaders kaya amasu mafam kya amada unaduna country any sigi oiba maru oiba luchingba singi wari sing sanaba lepa leitana hujik fawba thorakli masigumnaba matam asida Howzik US ki maikei digi country animak asida tariff ki oiba akiba ama thamlaba matungda trade ki oiba yamna chawba khudong chaba ama lawnabagi damakta pressure tawrakpa amasung Russia amasung Ukraine gi landform asi loisinabagi damakta perakliba pressure sing asi lakpa matamda yamna thajadaba mong amada asuki matik yamna tenba matam amakakta howzik India hairiba country asida mamangda mari falaktabadagi India hairiba country asida Chinese citizens sing asi tourist ki oiba visa sing asi pidana thamlamba adu Ikui dringay China gi maru oiba political leaders sing China da chatuna wari watai sanabagi oiba thaba aduda Chinese citizens sing tourist oina India da lakpa yabagi oiba approval asi piragani haiba wafam asi thorakibani masida sunatana India hairiba country asigi oina leiriba Chinese company kaya amada Chinese music na laktuna thabak tawbo matamda makhugi oiba visa gi issue kaya ama leibadagi hauji asi masing yamna hanthaduna ayamba hannakrabani masigi leiriba issue asisu athuba matamda solve tawnabagi damakta wari watai sanaba hokre Isam samna hairabada yumthangnariba India amasung China hairiba country ani asi ngamkhaida lan songnaba asi toktuna lalon itiki oiba lambi aside hena mai pakna changsinnabagi damakta nakal ani makki yanaba horakle matam kharagi mamangda hojik sonariba Russia amasung Ukraine gi oiba landform asi losinbada India gi maiki digi Russia da pressure tahonnabagi damakta European Union ki maiki digi India gi oina ani subada chawriba India amasung Russia hairiba country ani sina khusamnaduna lengkhalliba Russia dagi crude oil lawraba matungda refine tawduna atopa mafum kaya amada yoliba company asigi mathakta sanction thambagi oiba thawdo ama laikre EU gi maikei dagi kialakliba wafam asi makoigi oina leiriba EU gi manungda chaliba country sing asigi oiba market access asi hairiba company asida piro haiba wafam asini India gi maikei dagi maduki pakhum oina atopa alternative thigani haiduna adamak muktuna laikibani hairiba thawdo asi laikraba matungda India amasung UK hairiba country ani sigi marakta free trade agreement ama sign tawnanabagi damakta matam kuinedagi wari jotai sanaduna lakriba UK gi prime minister kaya ama sinkraba matung asida housing nakalani maki maikei de yanaba porakpadagi free trade agreement ama sign tawkre nauna lakriba India amasung UK gi oiba free trade agreement asida India gi oina khwaidi yamna tongjagadaba mafam haiba taragadi agricultural sector da leiriba miyosing asigi oina yamna chawba anoba market ama hangdokadori India da puthokliba agriculture gi oiba polamsing asi British markets da duty charge amata yauduna free oina yonba yabagi oiba oithokpa adu leire masida sunatana UK gi kuthangda European Union ki saruk ta chaliba country kharadasu free oina India gi agricultural products sing asibu yonba yabagi oiba oithokpa adu lakpa yabagi oiba wafam sing asisu agreement adu da adumak yauri India gi oina leiriba samudra gi oiba mafam sing asida fangliba resource sing gi manungda chaliba
ꯈꯖꯤꯡ ꯇꯨꯅꯥ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯉꯥꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯇꯦꯛꯁ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯟꯊꯗꯨꯅ ꯌꯨꯀꯦꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯂꯦꯗꯔꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯇꯦꯛꯁꯇꯥꯏꯜꯒꯤ ꯑꯣꯏꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯕ꯭ꯔꯤꯇꯤꯁ ꯃꯥꯔꯀꯦꯠ ꯑꯦꯁꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯂꯤꯕ ꯇꯦꯛꯁ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯟꯊꯒꯗꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯑꯁꯤꯗ ꯌꯨꯀꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯇꯣꯡꯖꯕ ꯂꯩꯒꯗꯧꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯂꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯀꯦꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯔꯛꯀꯗꯧꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗꯁꯨ ꯇꯦꯛꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯣꯇꯣꯃꯣꯕꯥꯏꯜꯁ ꯏꯟꯗꯁꯇ꯭ꯔꯤ, ꯀꯥꯔ ꯑꯆꯧ ꯑꯆꯧꯕꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯒꯥꯔꯤꯅꯆꯤꯡꯕꯒꯤ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯦꯛꯁꯁꯤꯡ ꯑꯁꯤꯗꯁꯨ ꯍꯟꯊꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯟ ꯃꯥꯔꯀꯦꯠꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯄꯥꯝꯅ ꯊꯛꯅꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯖꯤꯟ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁ ꯋꯤꯁꯀꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯏꯝꯄꯣꯔꯠ ꯇꯦꯛꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯟꯊꯒꯗꯧꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯍꯟꯊꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ USꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇꯦꯛꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ, ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯁꯦꯛꯇꯔ ꯑꯁꯤꯅ ꯕꯦꯛꯕꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯃꯃꯜ ꯑꯗꯨꯒ ꯐꯪꯂꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒ ꯆꯥꯟꯅꯗꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ USꯇꯒꯤ ꯃꯃꯜ ꯍꯣꯡꯂꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯅꯧꯅ ꯂꯥꯛꯁꯤꯟꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯧꯃꯤꯁꯤꯡ ꯑꯁꯤ ꯍꯤꯡꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ USA ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ UK ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯐꯥꯎꯕ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯍꯧꯅꯕꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯟꯁꯤꯡ ꯊꯕꯛ ꯇꯧꯍꯜꯂꯣꯏꯗꯕꯅꯤ, ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡꯗꯁꯨ ꯏꯟꯗꯤꯌꯥꯗ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯄꯜ ꯀꯝꯄꯅꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯑꯁꯤ, ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯄ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯈ꯭ꯔꯦ꯫ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩ ꯑꯁꯤꯗ ꯂꯥꯟꯁꯤ ꯂꯣꯏꯕ ꯌꯥꯗꯦ꯫ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯂꯥꯟ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ꯫ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜꯁꯤꯡ ꯀꯥꯞꯄ ꯍꯧꯕ ꯎꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ F-16 ꯐ꯭ꯂꯤꯠ ꯀꯌꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯕꯒꯤ ꯃꯃꯤꯁꯨ ꯇꯞꯅ ꯇꯞꯅ ꯎꯔꯛꯂꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯒ꯭ꯂꯣꯕꯜꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯀꯟꯐ꯭ꯂꯤꯛ ꯀꯌా ꯑꯃ ꯊꯣꯛꯂꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯑꯣꯏꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃꯗ ꯑꯣꯜꯂꯛꯂꯤꯕ ꯑꯁꯤ ꯍꯟꯗꯛꯇꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯂꯩꯗꯨꯅ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯪꯈꯠꯅꯈ꯭ꯔꯕ ꯀꯦꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯅꯁꯨ ꯑꯃꯅ ꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯒꯦꯟꯗꯥꯁꯤꯡ ꯆꯂꯥꯏꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯦꯟꯗꯜꯗ ꯊꯣꯛꯂꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯊꯥꯏꯂꯦꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯀꯌꯥ ꯑꯃꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯤꯠ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯏꯂꯦꯟꯗ ꯁꯦꯐ ꯑꯣꯏꯅ ꯂꯦꯟꯗꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯒꯠꯄꯁꯨ ꯊꯦꯡꯅꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯍꯤꯁꯇ꯭ꯔꯤꯁꯤꯡ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯉꯁꯤꯃꯛ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯣꯏꯔꯤꯕ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯅ ꯂꯥꯟ ꯇꯧꯔꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯉꯝꯈꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯍꯧꯔꯛꯄꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒ ꯃꯥꯟꯅꯅ ꯃꯇꯝ ꯑꯃꯗ ꯌꯨꯔꯣꯄꯤꯌꯟ ꯄꯥꯋꯔꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯀꯣꯂꯣꯅꯤ ꯁꯟꯗꯣꯛꯂꯝꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯦꯛꯂꯝꯕ ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯣꯏꯕ ꯃꯦꯞꯁꯤꯡ ꯑꯁꯤꯗ ꯂꯩꯈꯥꯏ ꯇꯥꯗꯕꯁꯤ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯑꯃ ꯍꯟꯖꯤꯟ ꯂꯧꯁꯤꯟꯈ꯭ꯔꯕ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨꯝꯊꯪꯅꯔꯤꯕ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ
Matam amada France hairiba country asina Cambodia rule tawduna leidingai matam aduda makoina rule tawduna thamlamba makoina yektuna thamlamba boundary asi makoigi boundary ni haiduna ngasi maksu Cambodia gi oina leiriba miyam amasung makoigi lengaki maikeidigi adumak chanaduna laklibani adubu hairiba wafam asi Thailand gi maikeidigi matam aduda France singna lakpa matamda Thailand ki occupy tawduna Laushin kiba matam adugi French Empire na rule tawramba mafamsing adusu makoina chatkraba matungda Cambodia da yaushin duna lehaure Cambodia na laushin kre makoida handok piramde hairiba lamsing asi Thailand gini haibagi oibi yaningdaba asini Cambodia gi maikeidigi hairiba territory sing asi makoi gini Thailand gi maikeidigi na France na laushin lambani makoigi oiba territory ne makoida handok fam thokpani haibagi oiba chayanaba asini Chayana basina maram oiduna country ani si matam gi oina ngahak leitana ngkhatnaba conflict macha kaya ama thoktuna lakre Handaki oina nauna lakliba ngasi ubu fangliba landfam asigi maruiba sparking point haiba taragadi 2025 hairiba handaki chahi asigi me thada chayena duna leiriba Thailand amasung Cambodia gi oiba territory asida nakalani maki oiba military landmission khuthoknabagi oiba yamna chawba thogdo ama thoki hairiba thogdo aduda Cambodian landmi amagi thawai mangkhibagi oiba thogdok leiki thogdo adu leikraba matungda nakan ani maki leiriba tension asi yamna wangkhalakpadaki lanjaw ama oirakpa yai haibagi oiba akiba adu lakpana Nakalani maki maikeidigi yanaba aba poraktuna leiriba fibam asi lanjaw ama olaktanabagi damakta lanya anigi maikeidigi handokna rasi haiba wafamda losinaduna ngasi fawba lakibani Hairiba cheyedabasing asi adumak leina makha chatharglingagi matam asina ngasi uriba landfam asigi oiba khwaidigi yamna chawba horokfam asina haukiba sagonse numit asida cheyednaduna leiriba ngamkhagi oiba area asida Thailand gi maikeidigi fongdokpagi matung ina Cambodia gi oiba drone sing paishalai amasung Mafamsing aduda leiriba Thailand gi oiba military base camp sing aduda Cambodian land mission changsilai haiba wafamsing asi fongdoktuna makogi oiba F-16 fighter jet kaya ama Cambodia ga ngamkhai oiduna leiriba mafamsing asida station tawduna thamba hokibani masigi makha chatharakpa oina Cambodian land mission gi maikeidagi Thailand tamna attack chatharakpa haurai heavy oiba mortar cell amasung makhal makha kya gi oiba achau khulai kya ama kapsilaktuna Thailand gi oina leiriba civilians sing da attack tawi micham praja kaya ama hali haiba gi oiba wahauda makhoichu retaliate tawribani haiduna makhoigi maikeidigi fighter jet fawbu season aduna air strike chathaba makhal makha kya gi oiba misal chingba kap gi oiba video amasung photo sing hojik social media da lepa leitana chaithorakli masiga chamana na nakalam da Cambodia lenga ki maikeidigi Thailand chatharakliba khongthang asi aduki matik yamna Heavy oiba jet sing fawba season naduna bomb amasung makal makha kya gi oiba achoba khulai sing asi season naduna Cambodia gi oiba territory asi laushin naba hotnare haiba gi oiba Cambodia lenga gi oiba statement Thailand gi maikeidi gi fongdokpagi matung ina country ani sigi oina khut thanadana bagi damakta yanakhi versus fire gi oiba agreement adu violate tawi haibani chamana na Cambodia haiba country asi gi lenga ki maikeidi gi thadoruk statement gi matung ina yanakhi versus fire gi wafam adu Thailand na violate tawbani haiba gi oiba wafam asini Hauji country any sigi oina leiriba conflict asi yamna luba fibam amada yausilakre nakal nimaki maikeidigi hantanabagi oiba wafamsing leitri Thailand gi maikeidigi Cambodian land mission gi maikeidigi yamna chawrba motor cell sing season aduna civilian area sing da target tawduna attack chathare haibagi oiba wafamsing fongdokli hauji fawgi oina Thailand gi site gi makogi oina media gi report amasung military report ti matugina chahini panda ngai riba nupa macha ama fawba yauduna miyoi mapalom leikidabagi oiba wafamsing fongdorakli Cambodia lenga ki maikeidigi haukriba sagonsen numita Thailand ki maikeidigi unprovoked oiba hauruba tawdana makoina military aggression ama ulakpa asibu yaningde haiduna fongdokpaga loinena Cambodian foreign ministry ki maikeidigi Thailand gi oiba thawong asi yamna kana condemn tawri haujiki oiba latest oiba pawda Cambodian prime minister ki maikeidigi haujik nona lakliba conflict asida United Nations ki maikeidigi yariba makai atuba matamda intervene tawbiyu haibagi oiba request ama thakibagi oiba wafum su thorakli Nagalamoromza Thailand gi oina Cambodia ga ngamkhaida leiriba micham prajasing atuba matamda mafam adu thadoknaba evacuation gi oiba processing chathaba hawkre hawkiba sagon sin numit ki irang asi hawrakpa matamda China hairiba country sigi maikeidigi Cambodia gi oina leiriba citizen singda conflict thokliba chayena duna leiriba mafam sing asida changdana bagi damakta harna warning tawki haibagi oiba wafam sing su hauji yamna kana thorakli hauji fawgi oina nakalani maki maikeida hantanabagi oiba wafam leitena yamna kanba attacking chatharakli lepa leitena miyoi kyama sokpa amasung asibagi oiba wafam sing asi thorakpa leptri thorogliba conflict asida country ani asigi oina aikoina uba fangba wafam ama haiba taragadi Thailand amasung Cambodia hairiba country ani sigi landform asida
ꯅꯣꯡꯊꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯎꯔꯤ꯫ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯀꯥꯎꯟꯗ ꯊꯥꯗꯣꯛꯄ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁꯠ ꯑꯃꯈꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯝꯕꯣꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯀꯌꯥ ꯑꯃꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯣꯛꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯗ ꯍꯜꯂꯛꯇꯨꯅ ꯂꯦꯟꯗꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯔꯤ ꯀꯌꯥ ꯐꯠꯇꯅ ꯂꯥꯛꯈꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯄꯨꯡꯇꯠ ꯇꯠꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯃꯦ ꯊꯥꯗ ꯊꯣꯛꯈꯤꯕ ꯀ꯭ꯂꯦꯁ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯥꯅꯕ ꯈꯛꯇ ꯅꯠꯇꯅ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯑꯃꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯔꯨꯑꯣꯏꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯊꯤꯡꯕꯁꯤꯡ ꯑꯗꯨꯁꯨ ꯎꯕ ꯐꯪꯈꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯈꯤꯕ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯊꯥꯏꯂꯦꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯒ ꯀꯦꯝꯕꯣꯗꯤꯌꯟ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯂꯤꯛ ꯑꯣꯏꯔꯛꯄꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯊꯣꯔꯛꯄꯗꯒꯤ ꯐꯝ ꯐꯥꯎꯕ ꯇꯥꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯤꯂꯤꯇꯔꯤ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯀꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 28 ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗ꯭ꯔꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯀꯤ ꯈꯨꯠꯊꯥꯡꯗ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤꯕ ꯑꯁꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯇ꯭ꯔꯛꯁꯤꯡ ꯂꯥꯛꯄ ꯉꯥꯏꯕꯗ ꯌꯣꯝꯁꯤꯜꯂꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 62 ꯂꯩꯈꯤꯗ꯭ꯔꯦ, ꯈꯔ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯨ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯥꯝꯒꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯇꯨꯔꯦꯜ ꯃꯔꯤꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯇꯤꯕꯦꯠ ꯔꯤꯖꯟꯗ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕ ꯆꯩꯅꯥꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯝꯒꯤ ꯄ꯭ꯔꯣꯖꯦꯛ ꯍꯧꯖꯤꯛ ꯊꯕꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯅꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯆꯧꯕ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯊꯔꯤ, ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯔꯁꯤꯌꯥꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ kaya ama ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯟꯅꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯨꯝꯊꯪꯅꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯀꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯙꯥꯀꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯃꯈꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯆꯥꯏꯅꯤꯁ ꯃꯦꯗ F-7 ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ ꯑꯃ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯑꯃꯁꯨꯡ ꯑꯁꯤ ꯑꯅꯥ ꯅꯪꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯤ ꯆꯤꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯀ꯭ꯔꯦꯁ ꯇꯧꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯤꯔꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯌꯔꯐꯣꯔꯁꯅ 1960-1970ꯁꯀꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯁꯤ ꯆꯠꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯀ꯭ꯔꯥꯐ ꯑꯃ ꯑꯣꯏꯕꯅ ꯂꯤꯃꯟꯕꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯦꯀꯥꯅꯤꯀꯦꯜ ꯐꯦꯂꯔ ꯑꯃꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯔꯤ꯫ ꯆꯞ ꯆꯥꯕ ꯑꯗꯨꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯈꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤꯅ ꯌꯥꯔꯛꯇꯕ ꯑꯃꯁꯨꯡ ꯀ꯭ꯔꯦꯁ ꯇꯧꯒꯗꯧꯔꯦ ꯈꯪꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯤ ꯇꯥꯗꯕ ꯃꯐꯝꯁꯤꯡ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗ ꯄꯨꯗꯨꯅ ꯀꯥꯏꯍꯟꯕ ꯑꯗꯨꯒ ꯃꯗꯨꯗꯁꯨ ꯇꯣꯡꯂꯛꯂꯤꯕ ꯐꯥꯏꯇꯔ ꯄꯥꯏꯂꯠ ꯑꯗꯨ ꯏꯖꯦꯛ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯍꯧꯕꯒꯤ ꯑꯣꯏꯕ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯧꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯙꯥꯀꯥꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯊꯣꯝꯖꯤꯟꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯅꯤꯃꯛ ꯑꯁꯤ ꯊꯣꯛꯇꯕꯅ ꯌꯥꯝꯅ ꯊꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯦꯀꯥꯅꯤꯀꯦꯜ ꯐꯦꯂꯔ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯁꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯊꯧꯔꯛꯈꯤꯕ ꯄꯥꯏꯂꯠ ꯑꯗꯨ ꯌꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 28 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯣꯔꯛꯂꯤ꯫
ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 158 ꯑꯃꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯈꯔ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯩꯕꯁꯨ ꯌꯥꯎꯔꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯃꯗ ꯊꯨꯝꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯄꯤꯛꯄ ꯃꯍꯩꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯑꯗꯨꯒ ꯁꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯌꯥꯝꯕꯅ ꯃꯍꯩꯔꯣꯏ ꯑꯄꯤꯛꯄꯁꯤꯡ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯃꯊꯪꯗꯅ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯣꯛꯅꯔꯛꯂꯤꯕ ꯍꯃꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ IDF ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯎꯠ ꯑꯣꯟꯗꯨꯅ ꯇꯥꯡꯒꯣꯏ ꯑꯣꯟꯗꯨꯅ ꯂꯩꯐꯝ ꯂꯩꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯑꯃꯠꯇ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯉꯥꯡ ꯅꯨꯕꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯍꯤꯡꯕꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯔꯛꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯁꯤꯗꯤ ꯆꯥꯗꯨꯅ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯃꯁꯤꯒꯨꯝꯂꯕ ꯑꯁꯤ ꯐꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯦꯗꯀꯤ ꯑꯣꯏꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯅ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯁꯤ ꯌꯣꯝꯁꯤꯟꯅꯗꯨꯅ ꯍꯥꯟꯕ ꯇꯥꯟꯅꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯇ꯭ꯔꯛ ꯇꯝꯅ ꯌꯣꯝꯁꯤꯟꯅꯔꯛꯂꯤꯉꯩꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 62 ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯣꯔꯛꯂꯤ꯫ IDFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕꯗꯒꯤ ꯃꯈꯣꯏꯗ ꯀꯥꯞꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯔꯛ ꯑꯁꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯁꯀꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯒꯦꯔꯥ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤꯕ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯣꯏꯗꯣꯛꯅ ꯄꯦꯟꯅꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯆꯤꯡꯕ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯁꯤ ꯑꯉꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯂꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯍꯥꯛꯅ ꯄꯥꯡꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪꯁꯤꯡ ꯍꯪꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯍꯥꯏꯔꯤꯕ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯔꯞꯁꯟ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯁꯤ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯑꯃꯒ ꯑꯗꯨꯃꯛ ꯊꯣꯛꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯦꯟꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯂꯣꯏꯈ꯭ꯔꯦ, ꯁꯤꯔꯤꯌꯥꯗ ꯑꯃꯨꯛ ꯗ꯭ꯔꯨꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯄꯣꯔꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯦꯇꯦꯛ ꯆꯠꯊꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯃꯁ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯒꯥꯖꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯦꯗꯁꯤꯡ ꯂꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯅꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯔꯞꯁꯟ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯉꯝꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯟꯖꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯅꯔꯤ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯑꯃꯗꯁꯨ ꯑꯦꯇꯦꯛ ꯆꯠꯊꯔꯨꯕꯗꯒꯤ ꯚꯦꯇꯤꯀꯟ ꯁꯤꯇꯤꯗꯒꯤꯁꯨ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡ ꯒꯥꯖꯥꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯃꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕ ꯌꯥꯗꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯦꯞꯄꯅ ꯐꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯣꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯏꯖꯔꯦꯜꯗ ꯊꯝꯂꯛꯂꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯟ ꯃꯈꯜ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ꯫ ꯃꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯐꯝ ꯈꯛꯇ ꯅꯠꯇꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝꯗꯒꯤ ꯍꯧꯔꯒ ꯇꯣꯉꯥꯟꯕ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯃꯈꯣꯏꯗ ꯇꯣꯡꯖꯕ ꯌꯥꯕ ꯔꯤꯁꯣꯔꯁꯀꯤ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯊꯔꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯏꯟꯗꯤꯌꯥꯗ ꯁꯥꯔꯤꯕ ꯗꯥꯝꯁꯤꯡ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯏꯁꯤꯡ ꯄꯤꯈꯤꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯁꯤꯖꯤꯟꯅꯔꯛꯄ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯗꯨꯅ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟꯒꯤ ꯑꯔꯨꯅꯥꯆꯜꯗꯒꯤ ꯑꯁꯥꯝ ꯇꯟꯅ ꯐꯥꯎꯗꯔꯛꯇꯨꯅ ꯆꯦꯟꯊꯔꯛꯂꯤꯕ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯍꯧꯔꯛꯐꯝ ꯑꯣꯏ ꯆꯩꯅꯥꯒꯤ ꯇꯤꯕꯦꯠ ꯔꯤꯖꯟ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯗꯥꯝ ꯑꯃ ꯁꯥꯕ ꯍꯧꯖꯤꯛ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫
Southern Tibet ki Ningzi hairiba city asida kanna sagalakliba China ki moto hydropower project ki oiba station oigini hairiba mafam asi sagalakpa matamda dam asi sagatpada $160 billion thadaduna malemgi oina khwaidigi yamna chawba dam ama oina sagadawri hairiba project asigi manungda sagadawriba dam asi kaloinana hydropower station mangasu hapkani haibigi oiba wafam asini China hairiba country asigi oina hौजी ओइना मालेम असिगी ख्वाइदगी यामना चावबा दामने हाइरिबा द थ्री गोर्जियस डैम हाइरिबा मसी साबदगी पृथ्वीगी खोंजेन फावबा तपथै हाइना मियोय क्यामगी माइकेदगी फोंदोकनरिबा दाम असि साख्रबा मतुंगदा हंदकी असिना ख्वाइदगी यामना चावबा दाम अममु ओइगदोरिबनी हौजी फावगी ओइना चाइनादा लैरिबा मालेम असिगी ख्वाइदगी यामना चावबा दामने हाइरिबा असिदगी सरुक अहुम हेनगना चावना सागदोरिबा डैम असी सानबगीदबक्ता वाफमसिंग पुथोकपा खना नैनबा हौरकपदा ममांगदी चही 2024 असिदगी हौना एक्सपर्ट कया अमगी माइकेदगी मसीना इंडिया हाइरिबा कंट्री असिदा यामना खुदोंग थिनिंगाई ओइबगी ओइबा वाफमसिंग अदुमक फोंदोक्तुना लाखी हौजिक लैरिबा चाइनीज गवर्नमेंट की ओइना तिबेट हाइरिबा मतम अमदा मखोइना नमदना लौशिनखिबा मफम असिगी हौजिक चाइना की ओइबा अतोपा मफमसिंग येंगनरुबा मतमदा यामना हंथबा मोंग अमदा चौखटपगी डेवलपमेंट की ओइबा चांग असी यामना नेमना लैरिबा असिदा मफम स्वाइदा लैरिबा मियोसिंग असिगीदमक्ता मखोइगी याइफनबगीदमक्ता यामना चावबा दाम असी सादुना मखोइगी ओइबा कानबा कया अमा पीबगी ओइबा खुदोल अमदी ओइगिदरी तौबतबु हाइरिबा असी इंडिया की ओइनादी यामना चावबा चोक पॉइंट अमा ओइना ओइरकपा याबगी ओइथोकपा अदु लैरि साउदर्न तिबेट की यामना मनुंग हंजिनबा मफम अमदगी हौरकलबा मतुंगदा इंडिया बांग्लादेश फाउदुना बे ऑफ बेंगल ताक्रिबा कंट्री अहुम फाउदुना चेलिबा तुरेन असिगी ओइबा मैपनी हौजिक अदोम अदोमगी मिमांगदा उबिरिबा असी हाइरिबा मफम असिदा साउदर्न तिबेट की ओइना लैरिबा मथकी ओइबि रीजन असिदनी हौजिक चाइना की माइकेदगी ख्वाइदगी यामना चावबा दाम अमा साजिलकदौरिबसी चाइना हाइरिबा कंट्री असिगी ओइना मखोइगी ओइना लैरिबा कंट्री असिगी मियोसिंगना सिजिननबा इलेक्ट्रिसिटी सुंगनबगी हाइड्रोपावर प्रोजेक्ट नि हाइना फुंदोकचबा तारगसु अदुमक खंगदुना लैरबा वाफमदी मरमदी इकुई कुइटिंगगी ममांगदा इंडिया अमसुंग पाकिस्तान की कॉन्फ्लिक्ट इंडिया की माइकेदगी पाकिस्तान चलिबा इसिंग थिंगनबगीदमक्ता चेनाब रिवर सारिबा डैमसिंग थिंजिनखिबगी ओइबा थौदोक लैख्रे मसिगा चप मानना चाइना की हाइरिबा दाम असी साबा लोइख्रबा मतुंगदा इंडिया मरुओइना नॉर्थ ईस्टर्न स्टेट ओइरिबा अरुणाचल प्रदेश अमसुंग ब्रह्मपुत्र फाउदुना चेलिबा असम हाइरिबा स्टेट अनि असिदा इसिंग थिंजिनखिबदगी इकोनॉमिकली यामना चावबा चैथिंग अमा पीबा याबगी ओइबा खुदोंग चाबा अदु मखोइदा लैखिगदौरी यामना चावबा खुलाई अमा ओइना मखोइना सिजनबा यारगनी इसिंग थिंजिनदुना अवाबा पीबा खक्ता नत्तना नोंजुथागी मतमदा इसिंग यामलकपा मतमदा इसिंग खंथा थादोरक्तुना स्टेट अनि असिबु यामना चावबा इचाव अमा थोहनबा याबगी ओइबा खुलाई अदुसु हौजिक मखोइदा लैरबनी मरमदुना चाइना की माइकेदगी मखोइगी सिटीजनसिंग फनबा तिबेट लैरिबा मियोसिंग असिगी अपॉर्चुनिटी अमा पीनबगीदमक्ता सागलगलिबा प्रोजेक्ट असी इंडिया की ओइनदी यामना चावबा इंडिया की मथक्ता सिजिनबा याबा खुलाई अमा ओइना थोकलरे हाइरिबा डैम असी मिलिटरी की ओइबा कॉन्फ्लिक्ट लाकपा मतमदसु अदुमक सिजिनबा याबगी ओइथोकपा लै हाइदुना एक्सपर्ट खरगी माइकेदगी क्लेम तौरी नकलमु रोबदा यूरोपियन रीजन लोमदा अमुक चलगा हौजिक सोगनरिबा लोइबा नाइदबा रशिया अमसुंग यूक्रेन की ओइबा लानफम असिदा हौजिक नेटो अमसुंग यूएस की माइकेदगी यामना कन्ना प्रेशर तौदुना पीस डील अमा पोरकनबा वारी साननबगीदमक्ता कन्ना होनरक्लिबा मतम असिदा रशिया की माइकेदगी लेप लैतना एटेक असि कन्ना हेनगलखिबा अदुक चम्मानना यूक्रेन की माइकेदगी सु रशियन टेरिटरी मफम किया आमदा नहुनना अदुकी मतिक यामलबा ड्रोन स्ट्राइक सिंग चथक्रे मदुना मरम ओइदना रशिया की ओइना लैरिबा कमर्शियल फ्लाइट फाउबा याउना कया आमा सस्पेंड तौबा अमसुंग एयर स्पेस असि मतम कुइना थिंजिन्दुना थंबगी ओइबा थौदोक लैख्रे मसीगा चप मानना अमुंग असी अयु अंगनबा असिदा रशिया की माइकेदगी यूक्रेन की ओइबा मरुओइबा मफमसिंग के फाउबा याउना रशिया की माइकेदगी मिसाइल अमसुंग ड्रोन सिंग की ओइबा नोंग सुहलक्रे हौजिक रशिया अमसुंग यूक्रेन की ओइबा लानफम असिदा चही अहुम हेलक्लबा मतुंगदा मतम खरा नेमथरुरबा मतुंगदा लानफम असी अदुकी मतिक यामना कटफलकपगी मरुओइबा मरम असी हौजिक नेटो अमसुंग यूएस की माइकेदगी यामना कन्ना पुश तौरिबा कंट्री अनिसिगी ओइना सोंगनरिबा लानफम असी लोइसिनबगी ओइबा डायलॉग तौहन्नबगी ओइना फमिननबगी ओइबा तांजा असी लाक्सिलकपदगिनी रशिया अमसुंग यूक्रेन हाइरिबा कंट्री अनिमक्की माइकेदगी लोइनमक खंगी मदुदी टेबलदा फमदुना नेगोशिएट तौबा हौरकपा मतमदा लानफम असिबु खरा ngamna लैबा कांगबुसिंग अदुगी माइकेदगी अदुमक डिक्टेट तौदुना मखोइ ओइबा फेवरदा रिजल्ट अदु लाकदौरिबनी अदुगा सोंगनरिबा लानफम असिदा सीज फायर नत्रगना पीस डील असी लाखिबा तारगदी ngamna लौसिन हौरिबा टेरिटरी अदु पायहौबा अदुना अदुमक ओइदुना लै हाइबसी ग्लोबल कॉन्फ्लिक्ट खुदिंगमक्ता अखोइना हंजिन हंजिन उदुना लाखरबनी मरम असिननी लानफम असी ngamjabi थादुना होनरबा मतुंगदा मागी ओइबा टेरिटरी असी लौसिननबगीदमक्ता होनरिबसी रशिया की माइकेदगिसु अहेनबा टेरिटरी लौसिनदुना मखोइना ओइहौनबा होनबा यूक्रेन की माइकेदगिसु हंदोक्तुना मखोइगी अमु ओइहौनबगीदमक्ता होनबा
ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯐꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯕ ꯈꯛꯇ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯃꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯔꯤꯁꯣꯔꯁ ꯂꯩꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯔꯤꯕ USA ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯈꯔꯗ ꯐꯪꯂꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯔꯨꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯃꯨꯟꯅꯔꯤꯕꯁꯤ ꯔꯨꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯛꯂꯤꯕ ꯆꯍꯤ ꯑꯍꯨꯝ ꯍꯦꯜꯂꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯔꯨꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯁꯣꯛꯅꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯣꯛꯅꯔꯛꯂꯤꯕ ꯔꯨꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯊꯨꯕꯗ ꯔꯨꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯅꯔꯤ ꯇꯧꯕꯇꯕꯨ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤꯗꯃꯛꯇ ꯐꯝꯒꯗꯧꯔꯤꯕ ꯇꯦꯕꯜ ꯑꯁꯤꯗ ꯀꯔꯝꯕ ꯋꯥꯐꯝ ꯌꯥꯅꯔꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ ꯃꯃꯥꯡꯗꯁꯨ ꯐꯝꯃꯤꯟꯅꯈ꯭ꯔꯦ ꯉꯝꯗꯗꯨꯅ ꯂꯥꯟ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯄꯨꯟꯅ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ US ꯁꯦꯅꯦꯇꯔ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯀ꯭ꯔꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯅꯌꯥꯔꯥ ꯍꯥꯏꯔꯤꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟ ꯊꯝꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯁꯦꯡꯁꯟ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠꯇ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯁꯤꯡꯅꯒꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯄꯟꯖꯈꯤꯕ ꯔꯨꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯄꯥꯔꯠꯅꯔ ꯑꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯅꯕꯒꯤꯗꯃꯛꯇ